Hꯧji numidangi pung nipan takibo loyana MM Story Collection gi maikaidegi ikonona khurumjari hujik maru yo pau mathang manau naina pau pijari lambigi sathok jasinda ahongba laigani nongpok laingak apunba nupi luki mapok kumon pangthokre ZNF ki commander in chief ama yauna lalholupsin kadar taret phare police nursing workforce mapangan kakat handuna quality healthcare sustainable development goal phangnaba honasi Sanjoy Rani Manipur nupi ama Karnataka du otpire haibagi FIR khatre State Robert chu tangkk subject hakre Indian Army ki operation Sindur ki chief chahi fabi thoram pathokre matang makha taba pau macha khaina pau bijari lambi satok jasinda ahongba laigani khongnang ani karaktagi khoyatong traffic point faubada construction of Rivix pavement and line drain project for improvement of urban infrastructure in Imphal West ki makada SPC court sok penal convicts ki thabak paikhatkadabana maram oiraga haribu lambi asi sadosinda ahongba laigani hairi traffic control police wing Manipur gi SP na thokpa traffic advisory gi matung inna PWD Imphal West division gi executive engineer na new assembly road amasung thangmaba road khongnang ani karak khuyatong ta fig point fawgi lambi da SPC thabagi thabak chathabada oibana lambi asi thinjinaba hairakpadagi hai lambi asida matam kharagi oina traffic ki ahongba laigani CPC thabagi thabak ase lambi paring asigi nakan namada chathaba oibana new assembly road ki kha thangba nakan amasung thamaibun road watem lairak khoyathong phawba nopok thangba nakan asida thabak sugani SPC thabagi thabak ase loidriba phawba new assembly road ki awang thangwa nakan amasung thamabe road silaring khongnang khong khoyathong phawyu nungsup thangwa lambi gi nakan ase double way oigani double way oigadoiba lambi paring asida tainaba leiba yumsing dukan mapu instrumental amadi miyangi double way oiriba lambi asida mapanda gari khamjinbada gari chatosingda apunba oigadabana haiba lambi paring asida gari khamjinbiganu hairi anoba traffic ki arrangement asina maram oiraga lambi asida gari ka hena chingadaba oibana khongnang ani karak lila sing khongnang khong taba lambi asi thingani traffic ki volume gi matung inna tangai phadaba matamda gari sing diversion tawgani maram adu lambi asigi chapigadaba miyamna mangjona lambi plan tawnaba amadi yarabadi atopa lambi da chatnaba advice tawrakli hauji makha taba pau pijari JNF ki commander in chief ama yauna kalahlupsing kadar taret phare security force tongan ba mafamsingda thibu kumbagi thabak chathabada jogam liberation front ki commander in chief ama yauna lalolu ki kadar taret phare haina police ki sirona hairi Sapur PS ki Gemjang village ta nangnaba laiba Jamun IDP gi settlement gi pharaba GFF Mandya Region ki commander in chief amadi Bisens Khumjamang tang Taithum Nimpu kawi mongondagi ZNF ki letter tara amadi mobile phone ahumsu phagatki phagalami asi makhatana investigation chathanaba Chuchampu police ki FIR ama lakhatuna thijinba hokre hairi nakanamada lamlai PS ke nongada chanadagi IPF PLA gi kadar mari pharabasing aduni nomaitem sanathoi maitai sahi 35 khetrimang chaw maitai sahi kumari malenganba moirangthem sahi kulomdo emadi neprem tolen khomba maitai sahi 35 ni khataba luk asida nongna punsinaba honaramba na ahum kalhaure hairi Kakching PL ki manung chanba irengban hawairau mayai lekaidagi KCP taibangan bagi kadarni haiba ama pharaba adudi laisangthem ibungo singa chahi yankai irengbam hawai awang lekaidagi ni mongondagi yabla khujukulai amaso phagalle hairi phagalaba khujukulai sing adudi autonomic rifle yauna tonga tomba khulai mari tonga tomba nongmaigi magazine 33 parabom ani hand grenade ama dinometer 13 lead thought cell mari tonga mai nongmai kapthoktriba maru singwa changa bane phulumdo amaso mobile phone amani hairi
KCP ꯑꯄꯨꯟꯕ ꯃꯤꯒꯤ ꯇꯥꯛꯂꯤꯕ ꯍꯥꯏꯖꯔꯤꯅꯤ ꯍꯥꯏꯕ ꯑꯃ ꯐꯥꯔꯕꯗꯨꯗꯤ ꯑꯅꯟꯗ ꯃꯩꯇꯩ ꯆꯍꯤ 82 ꯅꯣꯡꯉꯥꯗ ꯑꯋꯥꯡ ꯂꯩꯀꯥꯏ ꯍꯧꯖꯤꯛꯅ ꯇꯔꯨꯡ ꯒ꯭ꯔꯦꯁ ꯀꯣꯂꯣꯅꯤꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯑꯃ ꯀꯔꯅꯥꯇꯀꯥꯗ ꯑꯣꯠꯄꯤꯔꯦ ꯍꯥꯏꯕꯒꯤ FIR ꯂꯧꯈꯠꯈ꯭ꯔꯦ꯫ ꯀꯔꯅꯥꯇꯀꯥꯒꯤ ꯕꯦꯡꯒꯂꯣꯔꯗ ꯂꯩꯕ IRMB ꯀꯦꯝꯞꯇ ꯂꯩꯕ ꯑꯃꯔ ꯑꯃꯗꯤ ꯑꯟꯁꯨ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯤ ꯏꯃꯨꯡꯗ ꯆꯍꯤ 3ꯔꯣꯝ ꯑꯉꯥꯡ ꯁꯦꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯤ ꯃꯅꯤꯄꯨꯔ ꯀꯨꯀꯤ ꯅꯨꯄꯤ ꯑꯃꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯏ ꯍꯥꯏꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ FIR ꯑꯃ ꯂꯧꯈꯠꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 12 ꯁꯨꯔꯕꯤ ꯀꯨꯀꯤ ꯅꯨꯄꯤ ꯑꯗꯨ ꯑꯣꯠꯄꯤ ꯅꯩꯕꯤꯔꯦ ꯍꯥꯏꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯗꯨ ꯉꯁꯤ ꯄꯨꯂꯤꯁꯇ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯔꯛꯄ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯠ ꯅꯩꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯏꯪ ꯁꯣꯛ 1990ꯗꯒꯤ ꯖꯨꯟ 1ꯗꯒꯤ ꯏꯪ ꯁꯣꯛ 2016ꯀꯤ ꯃꯦ 4 ꯐꯥꯎꯒꯤ ꯃꯅꯨꯡꯗꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯆꯍꯤ 3ꯔꯣꯝ ꯑꯉꯥꯡ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯆꯥꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯗꯦ꯫ ꯃꯍꯥꯛꯅ ꯅꯥꯔꯛꯄ ꯈꯨꯗꯤꯡ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯨꯕꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯂꯧꯁꯤꯟꯕꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯕ ꯃꯐꯝ ꯑꯃꯗꯤ ꯃꯇꯝ ꯅꯤꯡꯁꯤꯡꯕꯉꯝꯗ꯭ꯔꯕꯁꯨ ꯑꯟꯁꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕ ꯑꯃꯔꯅ ꯃꯍꯥꯛꯄꯨ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯐꯨꯕꯤꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯩ꯫ ꯏꯀꯣꯟ ꯀꯣꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯦꯄ꯭ꯔꯤꯜ 15ꯒꯤ ꯑꯌꯨꯛ ꯄꯨꯡ 2:30 ꯇꯥꯕꯗꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯇꯩ ꯃꯅꯥꯎ ꯃꯍꯥꯛꯄꯨ ꯃꯁꯝ ꯁꯤꯡꯗꯨꯅ ꯐꯨꯈꯤ꯫ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯨꯗꯤꯡꯗꯁꯨ ꯃꯍꯥꯛꯄꯨ ꯐꯨꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯕꯒ ꯑꯇꯣꯞꯄ ꯑꯃꯠꯇꯒ ꯋꯥꯔꯤ ꯑꯃꯠꯇ ꯂꯤꯊꯣꯛꯇꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯃꯦꯁꯦꯖ ꯆꯦꯛ ꯇꯧꯏ꯫ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯆꯠꯄꯒꯤ ꯑꯊꯤꯡꯕ ꯄꯤ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 4ꯗ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯑꯌꯨꯛꯇꯒꯤ ꯍꯧꯔꯒ ꯆꯥꯅꯕ ꯑꯃꯠꯇ ꯄꯤꯗꯦ꯫ ꯃꯍꯥꯛꯅ ꯌꯨꯝꯊꯪꯅꯕꯁꯤꯡꯗꯒꯤ ꯆꯥꯅꯕ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯅꯤꯈꯤ꯫ ꯂꯣꯟꯅꯕꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯕꯦꯡꯒꯂꯣꯔꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯅꯦ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯕꯦꯡꯒꯂꯣꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯇ ꯄꯥꯎ ꯄꯤꯈꯤ꯫ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯅꯦꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅ FIR ꯑꯗꯨ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯨꯛꯀꯁꯨ ꯄꯤꯖꯔꯤ꯫ ꯅꯔꯁꯤꯡ ꯋꯥꯔꯛ ꯐꯣꯔ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯨꯅ ꯀ꯭ꯋꯥꯂꯤꯇꯤ ꯍꯦꯜꯊꯀꯦꯌꯔ ꯁꯁꯇꯦꯅꯦꯕꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯒꯣꯜ ꯐꯪꯅꯕ ꯍꯣꯠꯅꯁꯤ꯫ ꯅꯔꯁꯤꯡ ꯋꯥꯔꯛ ꯐꯣꯔ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯨꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯋꯦꯜꯐꯦꯌꯔ ꯑꯃꯁꯨꯡ ꯁꯁꯇꯦꯅꯦꯕꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯒꯣꯜ ꯐꯪꯅꯕ ꯍꯣꯠꯅꯁꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯖ ꯋꯦꯜꯐꯦꯌꯔ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗꯤ ꯃꯤꯌꯥꯝ ꯌꯥꯎꯅ ꯁ꯭ꯇꯦꯛꯍꯣꯜꯗꯔ ꯈꯨꯗꯤꯡꯃꯛꯅ ꯅꯔꯁꯁꯤꯡꯗ ꯄꯤꯔꯤꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯁꯛꯈꯪꯗꯕꯒ ꯂꯣꯏꯅꯅ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯅ TNARꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯂꯦꯛꯁꯟ ꯂꯧꯀ꯭ꯔꯥꯛꯄꯝ ꯁꯟꯖꯣꯏꯔꯥꯅꯤ ꯅꯆꯤꯔꯣꯟꯕꯝꯅ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯅꯔꯁꯀꯤ ꯅꯨꯃꯤꯠ ꯍꯥꯏꯅ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯣꯗꯔꯟ ꯅꯔꯁꯤꯡꯒꯤ ꯂꯝꯌꯥꯟꯕꯤ ꯐ꯭ꯂꯣꯔꯦꯟꯁ ꯅꯥꯏꯇꯤꯡꯒꯜꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯗ ꯍꯥꯏ꯫ ꯃꯥꯂꯦꯝꯒꯤ ꯅꯔꯁꯀꯤ ꯅꯨꯃꯤꯠꯇ ꯂꯥꯛꯄꯗ ꯁꯤꯟꯐꯝ ꯑꯁꯤꯗ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯅꯔꯁ ꯈꯨꯗꯤꯡꯃꯛꯇ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯅ ꯅꯔꯁꯁꯤꯡꯗ ꯋꯦꯜꯐꯦꯌꯔ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯕꯨ ꯐꯅ ꯂꯩꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ TNARꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯅ ꯀꯟꯅꯛꯇꯦꯠꯇ ꯃꯍꯥꯛꯄꯨ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯇꯧꯕꯤꯃꯟ ꯈꯪꯕ ꯎꯠꯂꯤ꯫ TNARꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯥꯟꯆꯀꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯝꯂꯤꯕ ꯊꯥꯖꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯁꯤꯟꯅꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯗꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯔꯁꯤꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯅꯔꯁꯁꯤꯡꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯃꯦꯗꯤꯀꯦꯜ ꯁꯄꯣꯔꯠ ꯄꯤꯗꯨꯅ ꯄꯦꯁꯦꯟꯠ ꯀꯦꯌꯔ ꯄꯤꯕꯈꯛ ꯅꯠꯇꯦ, ꯅꯔꯁꯇ ꯄꯦꯁꯦꯟꯠ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯊꯧꯅꯥꯁꯨ ꯄꯤꯔꯤ꯫ ꯁꯤꯟꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯔꯁ ꯈꯨꯗꯤꯡꯃꯛꯅ ꯁꯤꯟꯐꯝ ꯑꯁꯤꯗ ꯐꯖꯈ꯭ꯔꯕ ꯏꯊꯤꯛ ꯑꯁꯤ ꯉꯥꯛꯃꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯗ ꯃꯄꯨꯡ ꯐꯥꯕ ꯁꯔꯕꯤꯁ ꯄꯤꯁꯤ꯫ ꯍꯦꯜꯊꯀꯦꯌꯔꯒꯤ ꯁꯛꯌꯥꯛꯂꯦꯟ ꯁꯔꯨ ꯑꯣꯏꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯅꯔꯁꯁꯤꯡꯅ ꯑꯅꯥꯕꯁꯤꯡꯗ ꯊꯥꯖꯕ ꯃꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯁꯤ꯫ ꯅꯔꯁꯀꯤ ꯗꯦꯗꯤꯀꯦꯁꯟ, ꯄꯦꯁꯟ ꯑꯃꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯂꯤꯖꯝ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯐꯕ ꯑꯃꯗꯤ ꯀꯥꯟꯅꯕ ꯋꯦꯜꯐꯦꯌꯔ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯍꯟꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯔꯁꯁꯤꯡꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯄ꯭ꯔꯦꯁꯔꯅ ꯄꯨꯛꯅꯤꯡ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯑꯅꯥꯕ ꯑꯃꯗꯤ ꯑꯅꯥꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯨꯝꯕ ꯏꯁꯨ ꯑꯁꯤ ꯅꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯍꯟꯗꯅꯕ ꯌꯥꯔꯤꯕ ꯃꯈꯩ ꯍꯣꯠꯅꯁꯤ꯫ ꯅꯔꯁ ꯍꯥꯏꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤ ꯑꯇꯣꯞꯄ ꯁꯤꯟꯐꯝꯁꯤꯡꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯤ ꯀꯥꯎꯒꯨꯝꯁꯤ꯫ TNARꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯥꯟꯆꯀꯤ ꯅꯔꯁꯤꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯌꯥꯏꯐꯅꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯒꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫